그래. 야이다 이만 하시고 더 난 끼리 나 그다 너무 저까지 봐. 오 모바일이 야다 이만 시기 배제 좀 빨래야 되네 바로 임도 칸으로 시험하기 때문에 다시 또 인사할게. 그까네 구이고 팔락도네 뭐 그래 뭐가 호렌 쪽래 렉든 왜 가서 가자노. 아주 서로매. 보고가 많이 신티르스. 아들이 같은. 벌써 가가지고 되게 짜는 것도 하지 마 아이셔로 비게 디 파자 자르고. 사파 시대지는 김장으로 가자 라겠고 나 왜? 여기서 잡으려고 저그래 아니. 내게 나 이제 장으로 과 말 먹고 쪽 여기서 잡으려고 아니. Cái dầu đâm nổ. 바자르 사카 때문에 맞긴 야고 야거죠 야리까 클로. 이 조물로는 매네 떠오르지 아이는 심링이 지금 नोवल कोरोना वायरस को फैलने से रोका जा सकता है। 그만 빨리 너무 코로나 나면요 뚜범 잡은 건데 본 빠닥 떨어져 그나마 투가 또 짰지 The number you are trying to call is Exactly. currently. Halo ito. Naku na mga tao ko ita. 야자들 이난 갈래게 Ay kondong lay. Ado nang laki hero. Uta nu lao du ay ngara magilo. Sa lao ngara magilo. 어시 욕실라길래 뭐 Tama ko. Sudi apa masalah dia itu lengan dia kamu mama ada apa malah itu 나 이놈도 상하가네. 나고 간독 비. 나 좋은 거 같아. 가도 타박 로이더는 또 이니 라저니 라 이놈도 상하스라. Ito. Ito ngai ko abni. Ito. Haju ko mahan dino. Gari si loi tingare. Mi puno ba police na yadi hai kanji da. Kai da hindu no. Masi kite legro sida. Hayang na ai phana loi silage. Ai su kange. Pau tare.
ꯑꯩ ꯌꯨꯝ ꯌꯧꯗ ꯌꯥꯗꯕꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯏꯇꯥꯎꯁꯨ ꯈꯤꯇꯪ ꯈꯟꯕꯤꯌꯣ ꯏꯇꯥꯎꯅ ꯍꯥꯏꯗꯣ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕꯅꯦ ꯑꯩꯁꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯇꯥꯟꯖꯥꯁꯦ ꯐꯤꯕꯝꯁꯦ ꯅꯪ ꯑꯩ ꯑꯇꯇꯥꯏ ꯅꯠꯇꯤꯌꯦ ꯑꯩꯈꯣꯏ 인다 ꯌꯥꯔꯤꯕ ꯁꯤꯕꯣ ꯏꯇꯥꯎ ꯑꯩꯕꯨ ꯍꯥꯏꯖꯧ ꯍꯥꯏꯔꯤꯅꯤꯀꯣ ꯅꯪ ꯉꯁꯤ ꯑꯩꯈꯣꯏ ꯂꯦꯛꯈ꯭ꯔꯣ ꯑꯁ ꯏꯇꯥꯎ ꯅꯪ ꯉꯥꯡꯅꯕꯁꯤꯗꯤꯕ ꯑꯩ ꯆꯠꯂꯦꯍꯦ ꯉꯥꯏꯈꯣꯃꯤ ꯏꯇꯥꯎ ꯑꯁ ꯏꯇꯥꯎ ꯉꯥꯏꯈꯣꯃꯤ ꯏꯇꯥꯎ 아빠, 난 싹다 사보시더나. 바라들에서 이마, 이마, 그나노. 이마, 애기 이마. 거기 한번 나. 난 뒤에 무슨 바보게 오이다. 숙제 말아야 이마, 야다더니 람미또 왜 탱쟁그래 이마. पुलिसने पुलिस ngakta. Sibukta kong na khala gai mahingdaga nappaga laini ma. Silari ma, sapadi ma. 사파버도 난 라떼 하나 싹 말고도 싸워야 돼. 난 와고 나이버니 하잖아. Sama ma. Tuzara 준다 이마. 너 필요 없지. 발에 난싹좀 사포서. 이마. West Bengal coronavirus na miyoy malekhitre India gi oina leina asina lekhidaba miyoy masing mapan chukre leba asida positive oiba miyoy masing chami ga kontrom de sukre. This morning, a heartbreaking milestone for the United States, now with more COVID-19 deaths than any other country in the world. America's epicenter, New York, in the grips of the virus during another 24-hour stretch of nearly 800 people dead. कोई भी नागरिक घरों से बाहर न निकले, न सड़क पे जाए, न मोहल्ले में या सोसाइटी में इकट्ठे हो, अपने घरों में ही रहें। Leina asidagi ngakthokna bagi March ki tangkong thamathoi khawba Manipur lengang na state asigi mafam khudimakta tote lockdown ngakthokhe. 해더리나. 시지서 바람도 뭐 시대기 옛날 내름들이 아코이디 완sel로 오고 지금 나타버니나. kem khalon ima. Sija. Saba bai thungmigro Khoi na khoi ore. Hello. Kai lei re. Chiang lei bo. Lei tre ne. Oi da bangang binu da. Ai dum hian na pizza ge kedroge. Adu wa na te mi. Po tu khatang phangal lo re.
ꯄꯩꯁꯥꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯣ ꯑꯁ ꯑꯗꯣ ꯅꯪꯅ ꯄꯥꯝꯃꯒꯗꯤꯅꯦ ꯑꯩꯉꯣꯟꯗꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯣ ꯊꯪꯅꯕꯗꯒꯤꯅꯦ ꯑꯩ ꯁꯤꯟꯕꯤꯔꯒꯦ ꯑꯗꯣ ꯁꯦꯜꯗꯤ ꯈꯔ ꯍꯦꯟꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯍꯧꯖꯤꯛ ꯂꯥꯛꯇꯣꯏꯅꯤꯀꯣ ꯑꯁ ꯊꯣꯛꯈ꯭ꯔꯦꯗ ꯀꯌꯥꯅꯣ ꯂꯧꯗꯣꯏꯕꯣ ꯕꯦꯛ 5 ꯈꯛꯇꯪ ꯂꯧꯒꯦ ꯁꯣꯏꯕ ꯌꯥꯗꯦꯀꯣ ꯍꯣꯏ ꯁꯣꯏꯔꯣꯏ ꯄꯩꯁꯥꯒꯤꯗꯤ ꯀꯩꯝ ꯈꯜꯂꯨꯅꯣ ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯗꯧꯅꯤꯀꯣ ꯍꯣꯏ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯨꯅ ꯂꯥꯛꯑꯣꯀꯣ ꯑꯩ ꯁꯤꯟꯕꯤꯔꯝꯃꯒꯦ ꯉꯁꯥꯏꯗꯩ ꯅꯪꯅ ꯂꯥꯛꯇꯗꯅ ꯅꯪꯅ ꯇꯧꯗꯧ ꯊꯕꯛꯇꯣ ꯑꯩꯅ ꯇꯧ ꯂꯩꯔꯕꯅꯤꯅꯦ ꯇꯥꯃꯣꯅ ꯉꯥꯡꯉꯤꯗꯨ ꯑꯩꯅ ꯉꯁꯥꯏꯗꯩ ꯇꯥꯖꯔꯝꯃꯤꯕ ꯇꯥꯃꯣꯅ ꯆꯤꯟ ꯊꯤꯕꯁꯤꯗꯤ ꯀꯩ ꯍꯥꯏꯔꯨꯅꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯁꯤꯅꯤꯅꯦ ꯕꯤꯖꯤꯅꯦꯁ ꯍꯥꯏꯁꯦ ꯉꯁꯥꯏꯗꯨꯗꯅꯦ ꯑꯩꯉꯣꯟꯗ ꯂꯩꯌꯦꯅ ꯁꯠ ꯍꯥꯏꯖꯜꯂꯨꯔꯣ ꯀꯩꯅꯣꯕ ꯑꯩꯈꯣꯏꯗ ꯀꯥꯟꯅꯍꯧꯗꯣꯏꯁꯦ ꯕꯤꯖꯤꯅꯦꯁꯇꯗꯤꯅꯦ ꯈꯪꯅ ꯆꯥꯟꯅꯕ ꯁꯥꯒꯩ ꯅꯥꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯊꯤ ꯌꯥꯄꯣꯠꯇꯦ ꯑꯩꯈꯣꯏ ꯀꯥꯟꯅꯍꯧꯔ ꯂꯣꯏꯔꯦ ꯌꯥꯏ ꯇꯥꯃꯣꯅ ꯍꯥꯏꯔꯤꯗꯨ ꯌꯥꯏ ꯑꯗꯩꯗ ꯒꯣꯔꯃꯦꯟꯅ ꯍꯥꯡꯉꯨ ꯍꯥꯏꯕ ꯃꯇꯝꯗꯨꯗꯗꯤ ꯃꯃꯜꯁꯨ ꯍꯦꯟꯀꯠꯄ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯇꯥꯃꯣ ꯑꯗꯨꯗꯅꯤꯅꯦ ꯑꯩꯅ ꯃꯣꯏꯅ ꯍꯥꯏꯕ ꯇꯥꯏꯃꯤꯡꯗꯣ ꯍꯥꯡꯅꯤꯡꯗ꯭ꯔꯤꯗꯣ ꯑꯗꯨ ꯈꯪꯗꯅ ꯑꯩꯅ ꯈꯔ ꯄ꯭ꯔꯣꯐꯤꯠ ꯂꯩꯗꯧꯕ ꯆꯦꯡ ꯆꯥꯛ ꯃꯔꯨ ꯑꯣꯏꯕꯁꯤꯡꯗꯨꯗꯤ ꯑꯩꯅ ꯒꯣꯗꯥꯎꯟꯗ ꯄꯩꯔ ꯊꯝꯃꯤꯗꯨꯗꯤ ꯑꯗꯨꯒ ꯃꯤꯅ ꯍꯪꯕꯗꯅ ꯑꯩꯅ ꯃꯤꯗꯨ ꯂꯩꯇ꯭ꯔꯦ ꯉꯥꯛꯇꯅꯤ ꯏꯕꯣ ꯅꯪꯁꯤꯗꯤ ꯄꯪꯈ꯭ꯔꯦꯍꯦ ꯑꯗꯨ ꯇꯥꯃꯣ ꯑꯩꯈꯣꯏꯗ ꯃꯥꯡꯖꯗ꯭ꯔꯣ ꯅꯪ ꯁꯤꯗꯤꯕ ꯉꯁꯥꯏꯗꯤ ꯋꯥꯔꯤ ꯂꯤꯔꯒ ꯁꯤꯗꯥꯏ ꯃꯇꯨ ꯀꯅꯥꯅꯣꯗꯣ ꯍꯦꯛ ꯇꯧꯏꯌꯦ ꯑꯄꯪ ꯌꯥꯎꯋꯦ ꯇꯧꯔꯗꯅ ꯂꯩꯇꯦ ꯍꯥꯏꯔꯤꯈꯩꯅꯦ ꯃꯃꯜ ꯋꯥꯡꯅ ꯌꯣꯟꯕ ꯌꯥꯗꯣꯏꯅꯤ ꯃꯣꯏꯅ ꯂꯧꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯑꯩ ꯁꯤꯟꯕꯤꯒꯦ ꯍꯦꯛꯇ ꯍꯥꯏꯔ ꯂꯣꯏꯔꯦ ꯈꯪꯉꯕ꯭ꯔꯥ ꯍꯣꯏ ꯇꯥꯃꯣ ꯑꯩ ꯂꯣꯏ ꯈꯪꯖꯔꯅꯤ आकाशवाणी इम्फाल माइबम दिनोइना पाउ पाजरी अहानबदा मरेबा पाउ कोविड-19 थेंगनबा तैबाग असिदा लॉकडाउन चथखिबदगी मियामगी पुंसिदा चाउना खुदोंग चादबा मायोकनरे चुराचांदपुर जिल्लागी तोवान तोवान फुमसिंगदा युमदा योकपा सासंदा खहौदना मचिन मरै नाबगी लाइचत संदोरगले हाइरी अमसु बांग्लादेश अहानबा राष्ट्रपति इसिंग खरा थक्चन Ôi, xin thấy đi sạc là mẹ. Các thủ nghe chú tôi không đi. Ấy xin thấy đi. खितंदी थक्चलुदना 세 이신지 그렇 탁살로제 하영디네 아군 통비도네 뽀뽀마 kuire suba nomba yadana lerin matam sijo kanade hanglone hangpam sulaite pikli bangang sina apok lamna awaba khanglisa engdana legadra satkane ai shoidana satkane milibro oh lay kari sing libro sing si leiram dau manre kiji kaya muk logo do are bakra koktam thong oy jai manung sanga yengdadi khangdo manre o em thing bio tamo pot logi करी बोनो sing logi बेग क्यानो kiji ama khatani tamo अस कदाइदगी हुजी किजिगा अदुमै मतम नते लैतियु leiramdrebo 우사 당도 판으로죠. thajadebo sibogda lon hangin ताब्रो
ꯅꯣꯏ ꯃꯄꯨ ꯇꯥꯈꯠꯁꯅꯥꯗꯣ ꯀꯥꯏ ꯂꯩꯒꯒꯦ ꯒꯣꯗꯥꯎꯟꯗ ꯂꯩꯌꯦ ꯇꯥꯃꯣ ꯑꯗꯣ ꯑꯩ ꯉꯁꯥꯏ ꯆꯦꯡ ꯍꯥꯏꯈꯤꯕꯅꯤ ꯂꯧꯔꯕ ꯑꯃꯨꯛꯇ ꯍꯪꯉꯨ ꯂꯧꯈ꯭ꯔꯕꯅꯤ ꯇꯥꯃꯣ ꯑꯗꯣ ꯑꯩ ꯂꯥꯛꯑꯦ ꯍꯥꯏꯌꯣ ꯇꯥꯃꯣ ꯇꯥꯃꯣ ꯉꯁꯥꯏꯒꯤ ꯆꯦꯡꯗꯣ ꯂꯧꯕ ꯂꯥꯛꯑꯦ ꯑꯣ ꯔꯇꯟꯗ꯭ꯔꯣ ꯑꯧ ꯃꯅꯨꯡꯗ ꯆꯪꯉꯣ ꯒꯥꯔꯤ ꯊꯧꯖꯤꯜꯂꯣꯏ ꯑꯧ ꯃꯅꯨꯡ ꯑꯃꯗ ꯆꯪꯕꯤꯔꯛꯑꯣꯌꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯀꯩꯗꯧꯔꯤꯕ ꯅꯪꯗꯤ ꯁꯤꯗ ꯑꯁꯨꯛ ꯊꯦꯡꯉꯕꯁꯤꯗ ꯏꯃꯥ ꯆꯦꯡ ꯊꯤꯔꯨꯕꯅꯦ ꯈꯪꯗ꯭ꯔꯦ ꯋꯥꯈꯜ ꯑꯝꯇ ꯊꯣꯛꯇ꯭ꯔꯦꯗ ꯏꯃꯥ ꯑꯩ ꯑꯗꯨꯕꯨ ꯍꯧꯖꯤꯛꯄꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕ ꯅꯪꯅ ꯑꯋꯥꯡꯒꯤ ꯏꯄꯣꯠꯆꯧ ꯃꯆꯦꯡ ꯌꯦꯡꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯂꯥꯛꯅꯔꯤꯕ ꯁꯤꯗꯁꯨ ꯂꯧꯔꯨꯒꯦ ꯍꯥꯏꯕ ꯌꯥꯝꯅ ꯌꯥꯗꯦ ꯅꯪꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤ ꯀꯔꯤꯅꯣꯕ ꯏꯃꯥ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗ ꯑꯩ ꯁꯨꯡ ꯌꯥꯅꯤꯡꯗꯦ ꯏꯃꯥ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯎꯠ ꯆꯥꯏꯕꯅꯤ ꯏꯃꯥ ꯃꯈꯣꯏꯅ ꯆꯦꯡ ꯈꯔꯒꯤꯗꯃꯛꯇ ꯐꯣꯇꯣ ꯀꯥꯞꯄꯒ ꯏꯃꯥ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯄꯗꯣ ꯂꯥꯏꯔꯕ ꯑꯩꯈꯣꯏꯕꯨ ꯆꯤꯡꯊꯣꯛꯑꯒ ꯃꯌꯥꯝ ꯃꯃꯥꯡꯗ ꯎꯠꯄꯅꯤ ꯏꯃꯥ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯆꯦꯡ ꯀꯦꯖꯤ ꯆꯥꯝꯃ ꯌꯦꯜꯂꯁꯨ ꯏꯃꯥ ꯑꯩꯒꯤ ꯊꯃꯣꯏ ꯁꯨꯡ ꯌꯥꯅꯤꯡꯗꯦ ꯏꯃꯥ ꯁꯨꯝꯕ ꯇꯟꯖꯥꯁꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯀꯧꯇꯥ ꯑꯃ ꯑꯅꯤ ꯈꯛꯇꯪ ꯄꯤꯌꯨ ꯏꯃꯥ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯕꯁꯨ ꯏꯃꯥ ꯑꯩ ꯁꯨꯡ ꯌꯥꯅꯤꯡꯗꯦ ꯏꯃꯥ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯑꯩ ꯁꯨꯡ ꯌꯥꯅꯤꯡꯗꯦ ꯏꯃꯥ ꯂꯣꯛꯗꯥꯎꯟ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯌꯨꯝꯗꯒꯤ ꯆꯠꯊꯣꯛꯄ ꯌꯥꯗꯅ ꯂꯩꯕꯗꯒꯤ ꯊꯕꯛ ꯁꯨꯗꯨꯅ ꯆꯥꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯄꯨꯟꯁꯤꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯤ ꯁꯔꯀꯥꯔ ꯃꯤꯌꯥꯝꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏꯒꯤ ꯑꯐꯕ ꯇꯧꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯤꯌꯥꯝꯗ ꯆꯥꯅ ꯊꯛꯅꯕ ꯌꯥꯎꯅ ꯇꯉꯥꯏꯐꯗꯕ ꯄꯣꯠꯂꯝꯁꯤꯡ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ 이마 또 이마 거기네 로컬 MLA네 예리바 이마 시대 나때 룩도한 만웅지 이마 거기 짜나 터너 로이나바 차가나 비니 하 이마 야만 농아이바 파옴네 이마 ꯑꯩꯈꯣꯏꯅ ꯖꯦꯔꯣ ꯕꯦꯂꯦꯟꯁꯇ ꯍꯥꯡꯈꯤꯕ ꯑꯦꯀꯥꯎꯟꯁꯤꯡꯗꯣ ꯑꯗꯨꯗ ꯁꯦꯜ ꯈꯔ ꯍꯥꯞꯄꯒꯅꯤ ꯍꯥꯏꯌꯦ ꯏꯃꯥ ꯐꯔꯦꯗ ꯏꯕꯨꯡꯉꯣ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯔꯦꯗ ꯕꯣ ꯑꯩꯈꯣꯏ ꯁꯤ ꯊꯣꯡꯗꯣꯏꯔꯣ ꯑꯧ ꯊꯣꯡꯗꯣꯏꯅꯦ ꯆꯥꯛ ꯊꯣꯡꯗꯣꯏ ꯑꯩꯈꯣꯏ ꯍꯋꯥꯏ ꯊꯣꯡꯗꯣꯏ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗꯣꯏ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗꯦ ꯑꯩꯈꯣꯏ ꯍꯋꯥꯏ ꯊꯣꯡꯗꯦ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗꯦ ꯑꯩꯈꯣꯏ ꯍꯋꯥꯏ ꯊꯣꯡꯗꯦ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗꯦ ꯍꯋꯥꯏ ꯊꯣꯡꯗꯦ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗꯦ ꯍꯋꯥꯏ ꯊꯣꯡꯗꯦ ꯑꯩꯈꯣꯏ ꯆꯥꯛ ꯊꯣꯡꯗꯦ ꯍꯋꯥꯏ ꯊꯣꯡꯗꯦ